Nongmei kappa khara leppana Irang Loisille haibadi yaroi relief camp ta leidiba Masagi Mayum-Da Hanjillaba Matam-Data tangdu laitana Hanjillaba Matam-Data Irang Loisille Haina Lougani Haina CLP Leader Okram Ibobi na phongdokre CLP Leader Okram Ibobi Lok Sabha MP Dr. Angomcha Bimol Akoijam MPCC ki President Kaisha Mega Chandra Khundrakwam AC ke MLA Thokchom Lokeshwar Suknu AC ke MLA K Ranjit Amadi Khangabok AC ke MLA Surja Kumar Okram yauna party AC ki maruoiba luchingba kayana ngasi Manipur ki Governor Ajay Kumar Balaga unaduna hojik oriba fibam asigi matangda khanakhi Rajbhavan da Governor ga unaruraba matung paumi singda wa ngangladuna Hanagi Chief Minister Loinana CLP Leader Okram Ibobi na phongdokhibada Relief Camp ta leiriba singi fibam nongmagi sokchilakli Mekola Relief Camp ta lohongba kuidriba maunaha ama thoriyanduna laikhidre mahak tanatana mamangdasu miyoi kaya sikhiba laikre masi pumnamak kokhanaba IDP sing masa-masagi maramda hanjinaba athubada lengang hotnabiyu Congress ki maikaidagisu pangba yaba angama mateng pangani haina Governor ki mafamda phongdoklamki Ibobi na makha taraduna santi laknana bahiramda Governor na hanglakpasing positive oiba suggestion pirambaga loinana athubada santi lakna bahotna minasi party ki maikaidagi anova Governor bu taramna okpaga loinana matam sangna Manipur warakle Irang ase athubada loishina bataksinduna Governor unarubani haiki anova sahi lapane anova Governor lakpa haibse masi maunda koi kolon tawbagi iroi na Manipuri praja singsi wabda kham thenge loire aduna hujik tawriba Manipur ki crisis Manipur ki problem se tuna santi hanjalakna ba peace and normalcy lakna ba se apai ki opposition side tagi de haiba tare suggestion tawba yaba mana hangakpa akoina sisi tawragadi haiba akoina piba yaba suggestion tawba yaba koi tawrame adu kaktani ngarangsu laibak chiba haigadra magi lambida on the way to Churachandpur neba relief camp ta anupi masama mayumakai panba luongba haiba tare tha manga trukta ngairi hai adu suicide tawdu sibase koiso haiba yabang hai mangonda hairame masi amna laibak chibani haidnaba sipuna maksing si makata na hena thokselaktrine da relief camp da lairiba mayam singse mohoi masagi maramdam hana leijaba mafam Manipur ki manungda haiba tare madudai da Hanjillaba Matam-Da santi normalcy lae haibasi sumaina Manipur ki praja singna haja nai launai haibasi sisu yauna koi price tawr